ꯁꯦ ꯑꯩ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯟꯅ ꯇꯥꯎꯈꯣꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤ 3 ꯀꯣꯏꯔꯤꯕꯀꯣ ꯑꯗꯣ ꯅꯪꯅ 7 ꯁꯨꯕꯗꯣ ꯑꯣꯏꯔꯣ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯀꯣꯏꯌꯦꯅ ꯑꯩꯅ ꯍꯦꯛ ꯊꯥꯒꯠꯄꯒ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯣꯂꯣꯋꯔꯗꯣ 1Kꯅꯤ ꯌꯧꯗꯣꯏꯁꯦ ꯅꯪ 1K ꯌꯧꯅꯤꯡꯗ꯭ꯔꯥ ꯍꯥ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯇꯧ ꯑꯩꯈꯣꯏ ꯁꯥꯏ ꯇꯧꯅꯔꯤꯕ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯑꯝꯇ ꯁꯦꯝꯕ ꯕ꯭ꯔꯣꯅ ꯁꯦꯝꯃꯗꯤꯀꯣ ꯀꯅꯥꯅ ꯇꯝ ꯉꯝꯅꯤ ꯕ꯭ꯔꯣꯅ ꯍꯦꯛ ꯍꯥꯏ ꯍꯦꯛ ꯁꯦꯝꯈꯤꯕ ꯃꯌꯥꯝꯁꯦ ꯁꯠ ꯂꯥꯎ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯕ꯭ꯔꯣꯗꯤ ꯐꯥꯎꯔꯕꯅꯦ ꯍꯥꯏꯕ ꯕ꯭ꯔꯣꯗꯤ ꯊꯤ ꯐꯥꯎꯔꯅꯤ ꯕ꯭ꯔꯣ ꯈꯨꯐꯥꯎꯁꯤꯀꯣ ꯕ꯭ꯔꯣ ꯃꯤ 500-400ꯅꯤ ꯕ꯭ꯔో ꯈꯜꯂꯤꯁꯦ ꯃꯤ 700 ꯈꯛꯇ ꯅꯠꯇꯦ ꯚꯥꯏ ꯑꯩꯈꯣꯏꯅꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯗꯨꯗꯁꯨ ꯑꯩꯅ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯈ꯭ꯔꯕꯅꯤ ꯃꯤ 700 ꯁꯨꯔꯦꯕ ꯕ꯭ꯔꯣ ꯃꯤ 700 ꯕ꯭ꯔꯣ ꯈꯪꯉꯤꯁꯦ ꯑꯗꯨꯅ ꯁꯦꯝꯃꯨ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯕ꯭ꯔꯣ ꯊꯤ ꯐꯥꯎꯔꯕꯅꯦꯕ ꯕ꯭ꯔꯣ ꯈꯪꯉꯤꯗꯅ ꯕ꯭ꯔꯣꯅ ꯍꯥꯏꯗꯤ ꯁꯠ ꯂꯥꯎꯅ ꯆꯥꯇ꯭ꯔꯨꯛꯀ ꯑꯅꯤ ꯕ꯭ꯔꯣ ꯅꯪ ꯚ꯭ꯌꯨꯗꯣ ꯕ꯭ꯔꯣ 20K ꯐꯪꯗꯣꯏꯅꯦ ꯕ꯭ꯔꯣ ꯀꯣ ꯕ꯭ꯔꯣ ꯁꯦꯝꯁꯤꯀꯣ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏ ꯕ꯭ꯔꯣ ꯑꯗꯨ ꯃꯤ 700ꯅꯤꯀꯣ ꯑꯩꯈꯣꯏꯅꯤ ꯃꯆꯥ ꯃꯥꯅꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅꯦ ꯍꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯃꯗꯁꯨ ꯍꯥꯏꯅꯤ ꯃꯤ ꯃꯥꯅꯦ 700-300 ꯕ꯭ꯔꯣ ꯁꯨꯗꯣꯏꯁꯦ ꯁꯦꯝꯒꯦ ꯕ꯭ꯔꯣ ꯍꯣꯏ ꯕ꯭ꯔꯣ ꯁꯦꯝꯁꯦ ꯍꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯈꯜ ꯐꯣꯡꯗꯣꯛꯄ ꯃꯤꯗ ꯖꯦꯜꯒꯤ ꯍꯋꯥꯏ ꯄꯤ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏ ꯑꯌꯥ ꯀꯥꯡꯁꯣꯏꯅꯦ ꯌꯦꯡꯉꯨ ꯇꯨ ꯗꯅ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ